Manipuri Wari Pambi Serena Tabiri Bapumnamakpu Amuhana Taram Noksari Ngasi Sumayam Nehak Pothana Gidamak Anauba horror story Amakak Puduna Laksari Horror story Sigi Maming Diwali Gi Ahing Horror story Sigi writer Laisram Arun Wari Si Aibana Babna Saduna Ibani Kanagumba Amataga Marile Nazade Haujik Taminarasi Horror story Diwali Gi Ahing Rajesh Amasung Sanjit Yamna Luna Tinazava Angang Oiringaidagi Class Amatada Sapmanana Taminarakpa Laikai Amatadasu Laiminaba Marup Anikakni Makoy Animak Kaksing Sumak Laikai Dagini Rajesh Yamna Inakaya Kunba Imungi Masani Aduga Laikai Adumakada Laiminariba Sanjiti Kara Lairaba Imungi Masani Adubo Makoyani Yamna Luna Tinazai Insang Ahauba Amatang Thongbada Rajesna Sanjitpu Ningsingdaba Yaude Rajesh Amasung Sanjit Wabgai Hyanglam Polistar College Taminabani College Asimaktadagi Khangnaraktuna Rajeshna Hyanglam Dagi Santi Kaubi Amaga Nungsinarakpa Sahi Ama Khara Helakle Durga Puja Loikhiba Ningon Sakaubana Naksilakpo Matamasida Diwali Gi Damak Wazai Rajesh Mahaki Khangnazabi Santi Gi Damakta Handakti Asauba Gip Amatangdi Hudol Tamlage Khanduna Thorang Tauri Rajesh Amasung Sanjit Rajesh Ki Kada Phamduna Wari Sanaminari Rajeshna Bai Sanjit Nangso Santi Gi Mamanawamdang Kushilodana Koi Bisan Minabase Nungaiteva Akoini Station Puladi Nungairedana Koi Bisan Minarabasu Nungaidana Nangisu Lamba Malairabadi Yaruse Bai Santi Gi Mamanabi Mane Hayalagese Tali Tali Bai Nangi Saido Moi Party Do Tali Kaisu Moi Party Do Khet Payam Nakali Tali Ai Koiroi Ko Bai Taunuda Bai Santi Su Magi Mamanabi Malairadi Makoini Puna Puna Thongminar Kusuyare Akoni Su Puna Puna Lambado Hangdredana Hayeng Luhonglaba Matung Dasu Makoini Mapam Chatpa Khotpa Lamdu Pulabarina Puna Puna Huna Huna Satkiba Yaredana Nong Phadok Amanabu Salurabasu Ki Pau Chenthok Chensin Su Nungairedana Khalu Khalu Bai Nang Khalu Nangina Khetpagi Wade Babai Khetchau Usini Aikoi Degi Khetana Kana Degi Kheladouno Mawa Mapuroi Bai Koi Degi Khetcha Babu Khetcha Sanu Kaino Bai Kai Muwaruno Aina Ne Financial Gine Kari Mata Awat Pala Heloi Haba Bai Kai Muwaruno Ba Tale Tale Bai Ado Sutali Nangidi Hairo Raga Adu Ngatane Bai Adu Farese Diwali Numitse Ai Santida Pinanaba Gip Amane Thorang Tauduna Lairabani Masidi Karangatna Sanminaraga Aikoni Piminaru Dabaya de Kobai Oine Adu Budi Piminaru Sine Rajeshna Mahaki Marup Sanjitpu Yamna Nungsizai Rajesh Ki Lairakpa Kuidreba Enfield Motorcycle Ado Makoigi Playground Puthokuna Sanjit Pusu Thauba Hek Hek Tambi Sanjit Gari Haubadi Haire Adubu Ayamba Matamda Mahak Thau Haibadi Yade Lambi Naga Sinbane Gari Naga Kungbane Mi Naga Kungbane Mahak Yamna Pakatsai Aduna Lambi Sorok Tadi Thau Haiba Kaya Gande Sanjit Na Pairiba Smart Policy Su Rajeshna Handaki Yausangda Laibi Kibani Ngasi Diwali Numitni Rajeshna Mahaki Marup Sanjitka Nungtilpung Ahum Taba Matamda Unasi Makoi Lakani Haiduna Santida Anana Paupi Kre Rajesh Amasung Sanjit Masanana Til Pung Anima Khairom Tarakpa Adoida Hyanglam Gi Damak Solegi Amitabh Bachchan Amasung Ramendagi Mataugum Hyanglam Maikairomda Kaptharakle Santisu Masanana Keraduna Mamanabi Aniga Thongminarakuna Tamanglemgi Hotel da Makoi Punna Phaminaduna
Chaba yaba kari karino aho athum mayam amasu saminare aroibada Santina haira I Darajes ngasi dina koi khara thengna hallo aikoi gine Lotus Club ground ne isai laiye adu yenglaga ne khara thengna hallo Rajesh na hoini yaine ngasi di khara thengna hallabasu anbai baduni adudagi Rajesh na mahangna porakpa special Diwali gift ado Santi da pire horela muk unerasi hairam laga Santi mamanabi singaduga satkre Rajesh amasung Sanjit wari sanai bai ngasidi isai yenglaga khara thengna hanbai baduni nang yumdasu pau pikro aisu haikrage Sanjit na hera bai nangsu horel numidang pung mapan tara da tawgadawri wisay adubo hawjik nungthil pung mari sidagi ngaiduna laidawri ne as bai nangsu yaye he nongma muk lage na ko haigrasu yabadu isai yengbasu phangjadabagi tai ba talle oiba thengni aba horen hanbada kari su kanaroi dabda haiba horen isai yengbadi mamao manamao masit manao loi thongminarakani adudabu karamaina unadoino haiba nangbo karamaina unadoino haibane kema karima langba ngamgadabusu nataba kari su kanaroi dabda khetnanaba tawribaneba asapot laihandawai aduineba kaisu nateba bai nangsuibo panglira singlira khangde Rajesh na nangi de hairuraga kelangba khaktane nangi de oijaba thiba nungsibadi ai pamde haidro nang soiba bai lao tawphamsu khangde laifhamsu laite isai tawni hariba Lotus Club ground du oina salagane ngayak phamla wari sanaruse lao haiduna Rajesh amasung Sanjit hianglam Lotus Club ground da lagminare makoini su koisa wari sana matam len baduna numidangi pung nipanta silakre Rajesh amasung Sanjit Santi thorakpa ngaibo oina Diwali gi ahinga do mafam aduda maina pungan ngana thaliba amadi lairak konsang khudingmakta bombola thariba maikapi kapliba angangsingna harauna sanajariba kaya adubu yengduna Santi isai yengba thorakpa ngairi Santi manamaga makoigi mamanabi aniga punna lakminabado makoina ure dagi makoi lambida unaduna wari sanarbagi matungda ground tamna punna lakminare ground jawba matamda kumoni gi meratha gi sanarai maraksida ayado saktuna lairamli makoi ground adu dangahak lepminaduna wari watai sanaminare adudagi Rajesh gi marupse yumda hanningbana yadre aikoi koinadi lairaroi haire Rajesh na Sanjit da lupa samngar satpi ama pi Sanjit bab tare parap satkiduna anakpa dukal dagi asapot khara lairuduna Santi khoida pi Santi na kaigi lairuribano aikoibu asapot ngaubi oina hek urabra karino Rajesh na kaim khaluno da ngasi se Diwali ne Diwali adudagi club ki mayekta club ki ground da nupana nupagi saita nupina nupigi saita phambinanaba ground manungda nupa nupi punna wari sanaminaba program idananaba haijarakpadagi Santi ado ikairaduna mamanabi singaduga nupi sailomda sangkhrage Rajesh nakoisu yamna thengna lairanu hairamlaga makoi sangkhre Rajesh su ngayak matek tuda kaleja matek ama tawninglakpadagi stage da kaduna paisa kharasu sairami adudagi Sanjit na yamandaduna makoini yumda halakminare idangi pung tara rom tasinkhre Rajesh na ngasidi yamni inghe bai hairakhi karamba wakhalno khangde mausadi gari thaw haibado hek yagandaba Sanjit na ngasidi bai gari do ai ngak amuk thawge nang yamna ingladi tungda amuk tongoro hairakhi Rajesh na yai bai ngatang thawro lao misu laiteba nang kai makiruno ba thawro lao haiduna gari do Sanjit na amuk thawra ahang ba lambi do
ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯤꯁꯨ ꯒꯥꯔꯤꯁꯨ ꯊꯣꯏꯅ ꯆꯠꯇꯦ ꯁꯟꯖꯤꯠꯅ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯀꯩꯔꯛ ꯗꯥꯝ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯁꯒꯣꯜ ꯑꯅꯤ ꯑꯍꯨꯝꯈꯛꯁꯨ ꯄꯣꯁꯀꯤ ꯃꯩꯉꯥꯜ ꯃꯈꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯁꯒꯣꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯃꯅ ꯑꯇꯣꯞꯄ ꯁꯒꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯁꯟꯖꯤꯠꯇꯣ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯦ ꯕ꯭ꯔꯦꯛ ꯐꯥꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯛꯄ ꯃꯈꯣꯏꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯦ ꯃꯈꯣꯏꯅꯤꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯁꯟꯖꯤꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯔꯤꯝꯁꯇ ꯂꯩꯔꯝꯃꯤ ꯁꯟꯖꯤꯠ ꯅꯣꯡꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯈꯪꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯈꯤ ꯀꯞꯈꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁꯀꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯌꯥꯎꯅꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯣ ꯁꯣꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯁꯟꯖꯤꯠꯀꯤ ꯃꯃꯪꯗ ꯔꯥꯖꯦꯁ ꯂꯥꯛꯈꯤ ꯏ ꯅꯥꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯁꯛꯇꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯥꯏ ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯅꯨꯃꯤꯠꯇ ꯅꯪ ꯌꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯍꯥꯏꯗꯨꯅ ꯃꯩꯈꯨ ꯃꯔꯛꯇ ꯆꯪꯈꯤ ꯁꯟꯖꯤꯠꯅ ꯚꯥꯏ ꯚꯥꯏ ꯉꯥꯏꯈꯣ ꯚꯥꯏ ꯍꯥꯏꯗꯨꯅ ꯇꯥꯟꯅꯩ ꯃꯗꯨꯗꯒꯤ ꯁꯟꯖꯤꯠ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯁꯟꯖꯤꯠ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ ꯀꯥ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯥꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯖꯤꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯛꯈꯤ ꯑꯀꯤꯕꯁꯨ ꯐꯥꯎꯗꯦ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯏ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯄꯗꯣ ꯁꯟꯖꯤꯠꯅ ꯎꯔꯝꯃꯤ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯈꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯦꯕꯒꯤ ꯅꯥꯍꯦꯈꯣꯜ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ ꯁꯟꯖꯤꯠꯅ ꯃꯥꯒ ꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯃꯄꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯟꯖꯤꯠꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯃꯄꯥꯒ ꯃꯥꯒ ꯇꯨꯝꯃꯤꯟꯅꯩ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯖꯤꯠ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤ ꯃꯄꯥꯁꯨ ꯃꯈꯥꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯤꯟꯅꯔꯤ ꯁꯟꯖꯤꯠꯀꯤ ꯅꯥꯀꯣꯡꯗ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯚꯥꯏ ꯁꯟꯖꯤꯠ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯣꯂꯦꯖ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯁꯟꯖꯤꯠ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯏꯉꯛ ꯉꯛꯈꯤ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯇꯞꯅ ꯃꯊꯟꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯧꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯈꯪꯍꯧ ꯍꯧꯒꯠꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯇꯨꯃꯤꯟ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯁꯟꯖꯤꯠꯅ ꯃꯄꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯪꯈꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯟꯖꯤꯠꯅ ꯇꯥꯟꯅꯗꯨꯅ ꯃꯄꯥꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯅꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯄꯥꯗꯣ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯥꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯔꯝꯃꯤ ꯁꯟꯖꯤꯠꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯀꯀꯥꯁꯤꯡ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯕꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯇꯨꯅ ꯂꯥꯏꯀꯟꯅꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯦ
ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯑꯗꯣ ꯁꯟꯖꯤꯠꯅ ꯃꯌꯥꯝꯗ ꯂꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯅꯗꯨꯅ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯟꯖꯤꯠ ꯌꯨꯝꯖꯥꯎꯔꯣꯝꯗ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯨꯝꯊꯅꯈ꯭ꯔꯕꯁꯨ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯊꯦꯡꯂꯕ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯚꯥꯏ ꯁꯟꯖꯤꯠ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯁꯥꯟꯇꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤꯌꯦ꯫ ꯉꯁꯤꯗꯤ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯁꯨ ꯂꯩꯌꯦ꯫ ꯈꯔ ꯉꯟꯅ ꯆꯠꯁꯦ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ꯫ ꯚꯥꯏ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯁꯟꯖꯤꯠ ꯀꯞꯁꯨ ꯀꯞꯈꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯟꯖꯤꯠꯅ ꯃꯍꯥꯛꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯀꯞꯄ ꯅꯥꯍꯦꯛꯈꯣꯜ ꯑꯃ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯚꯥꯏ ꯁꯟꯖꯤꯠ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯃꯤꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯗ, ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯗ, ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯔꯨꯞ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯃꯔꯨꯞ, ꯂꯥꯎꯊꯣꯔꯣ ꯂꯥꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯒꯤꯅꯣ? ꯍꯥꯏꯗꯨꯅ ꯁꯟꯖꯤꯠꯄꯨ ꯇꯣꯏꯅ ꯀꯧꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯖꯤꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯂꯛꯄ ꯉꯝꯗꯅꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯁꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯁꯟꯖꯤꯠꯀꯤ ꯊꯃꯣꯏꯗ ꯃꯔꯨꯞ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜ ꯈꯧꯔꯥꯡꯅ ꯇꯥꯅꯤꯡꯅ ꯉꯥꯏꯕꯒꯨꯝ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯊꯗꯅ ꯂꯩ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁꯀꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ꯫ ꯚꯥꯏ ꯁꯟꯖꯤꯠ, ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯅꯈꯣꯏꯗ ꯆꯪꯂꯛꯄ ꯉꯝꯗꯅꯅꯕ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯚꯥꯏ, ꯑꯩ ꯅꯈꯣꯏꯗ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯋꯥꯁꯤꯃꯇꯪ ꯍꯥꯏꯔꯝꯒꯦ ꯂꯥꯛꯄꯅꯦ꯫ ꯁꯥꯟꯇꯤꯗꯣ ꯃꯍꯥꯛ ꯍꯨ ꯊꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯔꯗꯤ ꯚꯥꯏ, ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯇꯅꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯗꯨꯃꯛ ꯊꯪ ꯑꯣꯏꯅ ꯅꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯟꯖꯤꯠꯅ ꯁꯥꯟꯇꯤꯗ ꯐꯣꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯁꯟꯖꯤꯠꯅ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯁꯟꯖꯤꯠ ꯑꯣꯛ ꯈꯣꯡꯅ ꯀꯞꯈꯤ꯫ ꯁꯟꯖꯤꯠꯅ ꯁꯥꯟꯇꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯎꯔꯨꯏ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ ꯑꯃꯁꯨꯡ ꯁꯥꯟꯇꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯁꯟꯖꯤꯠꯅ ꯇꯕ ꯑꯍꯤꯡꯗ ꯔꯥꯖꯦꯁꯅ ꯁꯟꯖꯤꯠꯄꯨ ꯍꯦꯛ ꯀꯧꯔꯝꯕꯗꯨꯁꯨ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯊꯦꯡꯂꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯃꯗ ꯁꯟꯖꯤꯠꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯔꯥꯖꯦꯁ ꯑꯃꯁꯨꯡ ꯁꯥꯟꯇꯤꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯔꯛꯈꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯇꯥꯈꯤ꯫ ꯚꯥꯏ ꯁꯟꯖꯤꯠ, ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯣ꯫ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨꯀꯣ꯫ ꯅꯪꯅ ꯄꯥꯝꯖꯕ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯃꯔꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯟꯖꯤꯠ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯦꯁ, ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯤꯌꯥꯡꯂꯝ ꯂꯇꯁ ꯀ꯭ꯂꯕ ꯒ꯭ꯔꯥꯎꯟꯗ
Diwali numitta kapinagkiba apunbagi photo sauna sindoklaga mingsel sanduna mahakikada khetchilami.